National Highway 2 Free Movement lehenaba MSN Kokizo CSO sida khonkhre Kokizo CSO singi marakta hujik phawa mot manaba udri kangluk ki hana sunabana maram oiraga phibam cholaba Manipurda tangduli taba phibam anjalhanabagi bandamda Ministry of Home Affairs na National Highway 2 Impal Dimapur lambida mipum khudima athingba amata yaudana chathok chachin tawba yananaba Kokizo Civil Society Organization sing the country center na ingtapna phim hajarnabagi matangda paikhalaiba thorang asida Kokizo leaders sing mot manadabi maong ama lakle hairi Power Corridors da akhana phongtolakwa report amagi matung ina National Highway 2 da mipum khudima aki akhanglai tena chathok chachin yahanabagi matangda MSA na akhana thorang ama lokholakpani report asina hai matam kya mandagi tangdu leta daba phim amada leklaba Manipurda ingtapa phim hajarnabagi han khongtang oina National Highway chinda mipum khudima athingba leitena chathok chachin yahananaba MSA na akhana thorang asi lokholakpani highway asida naga Nepali amasung atei puruki mesing chathok chachin tawrabasu akiba amadi sinaba amaglena chaliba maramna mipum khudimaki wakhal phawriba sinabasing konanaba MSN Kokizo CSO singda highway si hangtolaga kangluk khudimaki mesing aki akhang leitana chatpa yahana makhangalakibani hairi MSA gi wafam asigi matangda Kokizo CSO lusingbasinggi marakta mot manadabadagi phimda leiri haina baladuna report amana hai hawjik phawa center na Suchanpurdagi kangpubi phawa samnahanaba thorang pong phana lakholaktaba amasung tokhaiba union territory sembagi matangda chapchaba wafam hongtolaktaba maramna MSA gi wafam ase ayaba pifam thokti haina Kokizo CSO kharana lori amaramda potsai putok puchin tawba gari amasung bus khaktama chathok chachin tawhangadaba maramna MSA na phongtolakleba wafam asida thoidona kaibrete haina Kokizo CSO kharana mot piri haina su report sin makata na phongtokli Rajya Sabha gi bulletin 2 thorakpada Manipur gi miyam chamamna khre Manipur PR sangtokna bill Rajya Sabha da yawrkre numit wangari manungda khanagadori Manipurda hujik leiriba suspension elimination president rule asi tha taru sangtoknanaba union cabinet na warep lokre warep adu thabak tongthoknanaba constitution gi article 353 ahumgi matung ina parliament gi ayawlongna bill Rajya Sabha da yawrkre union home minister Amit Shah na bill adu Rajya Sabha da puthokani haiba phom adu Rajya Sabha gi members na bulletin 2 thoktuna ngarang khankre adubu bulletin adu kari hairi amasung bulletin adu karino haiba national media amasung local media sinda phunarappa paw kharana sauna pon kre bulletin adu gi matung ina hojik phawada president rule sangtopagi bill adu Rajya Sabha da yorokpada ngairi madu puthokpa leitri parliament animak hojik Bihar gi mikhal mai lena ECI na voter list semlakpaga mai lena special intensive revision gi matangda opposition kanguna protest torpadagi session chathaba yaratri adubu operation sindurgi matangda house animana khananaba matamdi business advisory committee na lekhiba lekhre tha chigi kumapanda house animana operation sindurgi wafam khananenaba loguni adui matungda Manipur president rule extension tobagi bill puthokani bill adu Rajya Sabha da hana puthokpuju yaina tra Lok Sabha da hana puthokpuju yai adubu house anima ke yabadi pidaba yadi hojikti central government na Manipur makata na PR tha taru amaga thamnana warep lokhiba lekhrabani state sida polar government ama tha ani ahum asida semgani haibi thajaba yamanema lei maram aduna MLA sing atraga political party gi chim khrana august ki aham seyo natraga tha sig manungda government semgani haina pongtokki sing adu hojikti aram targani National Highway number 2 Impal Dimapur the free movement hek lehendriba ching amasung tangdi logi wangda leiriba nongmesing lokhatpa loidriba amasung kuki amade metegi marakta wari sanaba yanaba paw phautok phaujin phangandriba phawu Manipur president rule lauthoklaga popular government ama samlakani haibasi thajaningai oidraba famni karigumba president rule leina thabaki waram ahum asi tha taru asi phawda su pangthopa ngamdragade Manipur dissolve phawu torokba yana lei haina akhang aisna mot piri Prime Minister Modi foreign kongchata crore chani ga mawdra manga charing toki Prime Minister Narendra Modi na kumja solisini kumathoi degi na kumja solisini kunmari phawda toan mafam mapaleba sinasarpada lupa crore chani ga mawdra manga charing toki haina Ministry of State for External Affairs Kirti Burden Rajya Sabha da phongtokre Trinamool Congress ki MP Ferek O'Brien na khanglapu hang amagi pakhumda minister na mafam ase phongtokibani Thailand Cambodia gi landa miyoi tara maril sire la ama mayung kai lehen kidrei Thailand amasung Cambodia gi lamisina ngakhaida ngasi akan mong khut na kodagi miyoi tara maril lekidre amasung sorana miyoi la amarom hena mayung kai lehen kidre haina agency gi paw amun hairi paw sin makata na hai leba ani maki lamisina ngakhaida khut na iroina na fighter jet singju
thorang tawduna lainakhi. Thailand ngarang 15 fighter jet sizinaduna Cambodia yana maroi military insultation tarukta attack chathakibani. Thodo adugi matung tarakpada leba anina matam kiyagi mangdagi yanaduna leba Hindu laisang adugi manakta apaw makal ikulaising sinaduna khutthonaba horki. Official statement amana Thai government na hai karigumba Cambodia na kai henba maungda Thailand gi sovereignty desina pathok chap chaba pakumpi na sem sadana leire Israel amasu Iran gi manakta lan chona khro matung numit khrani lerega Asia gi runaba leba ani Thailand amasung Cambodia gi manakta khutthona rakpa maram na maleng miya nunang photona di UN Secretary General Antonio Guterres na khutthona nakal anima khongphom hanjana na ba appeal torkibole na ing taphiam lehna na ba hajaraki jumlo na leba ani Hindu laisang amagi matangda matam sanong kan adar lakibani. Illegal immigration gi matakta lokalakpa lenga kitabak thoramda mateng pangani eti. Loniada mongda mapanda susulakpa mitop sing matakta Manipur government lokalakpa thabak thoramsingda mateng pangani Arambay Tengol CMP gi General Headquarters Commissioner Mohindro Mangang na pungtorokre. Manipur Press Club ta pamising unabada mahang na hai government of Manipur na thasigi purumdedam itop chonglakpa thingbaga mai rena thorokhiba memorandum adu Arambay Tengol na sogoli state asida Loniada mitop singna tholakliba khudongchadaba kyagi marakta asigumba singthane aba cherot ama thorokpajin nungai phawi Manipur gi suktamak ngaknabgidamakta demography identity kanabgidamakta honarliba kya ase hojikti Manipur government na sakhangbolwe na thabak tawba horokle sei kyagi mangdagi hauna toan organization amasung stakeholders singna mitop miyan chasing maramda halankhina National Register of Deeds ana halu haiba demand tawraga lakibani mitop miyan chasing gi issue asina Manipur da leiba mipum kudimak nungnang puknari hai Rajasthan school building khaibda mairoi taret seret taramapan sokle yamna ngakpa thodok ama oina ngasi ayu Rajasthan gi Jalan Road district leiba lenga ki school ama mairoi singna mahi masing tamningai da khawda school adagi building khra nikhaira thodok ta mairoi taret sekibole na tare na so open nangkhre thodok adu thokro matung Bharat ke Prime Minister Narendra Modi na ninda tawule na lekidraba ma de so open nangkhro mairoi singi famda awa photo kibole na thodok adu gi matang da tijena basu mairoi na basing khan khre hairi Manipur da lesabe mari covid positive oide Manipur ngasi lesabe mari covid 19 positive oikhre lesabe mari adu tharaga state asida hadak oina apunma covid ki case dahumga nifu tare yaukre ngasi mi ama discharge tawkre adu naunami mari positive oire kumaramna active case masing 15 lengdana leiri positive oiklaba lesabe mari adu manungda ahumna Impal West masung amana Impal East gini hairi